ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯂꯝꯀꯩ ꯄꯨꯀꯩ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯃꯥꯡꯗ ꯑꯁꯤꯕꯨ ꯊꯋꯥꯏꯒꯤ ꯄꯣꯠꯂꯣꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ꯫ ꯋꯥꯔꯤ ꯑꯁꯤ ꯅꯦꯔꯦꯇꯔ ꯏꯁꯥꯅ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯈꯟꯖꯩ꯫ ꯃꯦꯝꯆꯥ, ꯂꯩꯕꯅꯦ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯒ ꯂꯩꯔꯝꯒꯅꯤ꯫ ꯏꯆꯥ ꯑꯅꯤꯅꯅꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯨꯆꯣ꯫ ꯄꯥꯔꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯊꯦꯝꯕꯕꯨ ꯃꯁꯥ ꯅꯨꯡꯗꯨꯅ ꯍꯧꯗꯣꯛꯂꯨꯏ꯫ ꯇꯥꯕ꯭ꯔꯣ ꯚꯥꯏ? ꯁꯦ ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ꯫ ꯊꯦꯝꯕꯁꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯅꯈꯣꯏ ꯑꯅꯤꯃꯨꯛ ꯂꯥꯛꯑꯕꯣ? ꯊꯦꯝꯕꯨꯡꯅ, ꯑꯁ ꯚꯥꯏ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯊꯦꯝꯕ ꯋꯥꯍ ꯑꯗꯨ ꯂꯩꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯕꯨ? ꯍꯥꯏꯗꯦꯗ꯫ ꯄꯥꯔꯤ, ꯑꯁ ꯌꯥꯔꯦꯕ ꯚꯥꯏ, ꯍꯧꯒꯠꯅꯕ ꯇꯧꯔꯣ꯫ ꯅꯁꯥꯒꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏ, ꯐꯕꯁꯨ ꯑꯃꯠꯇ ꯐꯔꯔꯣꯏꯕ꯫ ꯃꯄꯥꯟꯗꯁꯨ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯡꯕꯗ ꯂꯣꯏꯍꯧꯔꯕꯅꯦ꯫ ꯊꯦꯝꯕꯅ, ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯕꯨ ꯅꯨꯡꯇꯤꯒꯤ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦ꯫ ꯊꯦꯝꯕꯨꯡꯅ, ꯑꯁ ꯐꯔꯦꯁꯦ, ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯀꯣꯏꯔꯨꯁꯦ ꯍꯥꯏꯅꯣ? ꯊꯦꯝꯕꯅ, ꯑꯁ ꯀꯣꯏꯕꯒꯤ ꯋꯥꯕꯨ ꯄꯨꯡꯀꯣꯏꯗ ꯀꯣꯏꯔ ꯂꯣꯏꯔꯦ꯫ ꯄꯥꯔꯤ ꯊꯦꯝꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤꯗꯃꯛꯇꯅꯦ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯆꯦꯜꯍꯜꯂꯗꯨꯅꯦ꯫ ꯊꯦꯝꯕ ꯄꯥꯔꯤꯅ ꯂꯛꯅꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯌꯥꯔꯦꯕ, ꯑꯩ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯗ ꯁꯨꯝ ꯏꯀꯥꯏꯔꯛꯑꯦꯀꯣ꯫ ꯑꯗꯣ ꯑꯩ ꯕ꯭ꯔꯁ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ, ꯅꯕꯥꯅꯤ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕ ꯕ꯭ꯔꯁ ꯇꯧꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯒ ꯊꯦꯝꯕꯨꯡꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯦꯝꯕꯒꯤ ꯏꯀꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯦꯝꯕ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯆꯥꯁꯨ ꯑꯃꯠꯇ ꯊꯛꯇ꯭ꯔꯦ, ꯂꯣꯜꯂꯒ ꯊꯛꯁꯤ ꯍꯥꯏꯕ꯭ꯔꯣ? ꯊꯦꯝꯕꯨꯡꯅ, ꯑꯁ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯍꯅꯨꯕ ꯁꯥꯒꯩꯒꯤ ꯆꯥꯒ ꯑꯃꯨꯛ ꯊꯛꯈꯤꯗ꯭ꯔꯣ? ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯊꯪꯅꯕ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇꯨꯗ ꯕꯣꯟ ꯁꯥꯟꯅꯕꯅꯤ ꯈꯪꯗꯦ, ꯌꯦꯡꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯁꯨ ꯃꯤꯔꯝꯗꯒ ꯂꯩꯔꯨꯕꯒ ꯏꯔꯩ ꯀꯥꯏꯀꯥꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ, ꯑꯣꯟꯕꯁꯨ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦ꯫ ꯊꯦꯝꯕ ꯍꯦꯡꯒꯔꯗ ꯌꯥꯜꯂꯤꯕ ꯐꯨꯔꯤꯠ ꯖꯦꯀꯦꯠ ꯑꯗꯨ ꯂꯤꯠꯁꯤꯜꯂꯗꯨꯅ ꯃꯥꯡꯒꯣꯜ ꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯍꯦ ꯑꯝꯇ ꯏꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯊꯦꯝꯕꯨꯡꯅ, ꯏꯃꯥ, ꯏꯃꯥꯎ, ꯃꯦꯝꯆꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯏꯆꯥ ꯑꯅꯤꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯔꯣ? ꯏꯃꯥꯗꯤ ꯆꯥꯛꯀ ꯆꯥꯈꯤꯒꯗꯣꯔꯤꯕꯅꯤꯅ ꯆꯥꯛꯀꯁꯦ ꯍꯥꯞꯇꯨꯒꯤ ꯇꯧꯔꯤ ꯄꯣꯠꯅꯤ꯫ ꯄꯥꯔꯤꯅ, ꯏꯃꯥ ꯍꯥꯞꯄꯨꯔꯅꯨꯗ, ꯆꯥꯛꯀ ꯅꯣꯡꯃ ꯐꯖꯅ ꯆꯥꯃꯤꯟꯅꯔꯁꯦ꯫ ꯊꯦꯝꯕꯨꯡꯅ, ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯃꯦꯝꯆꯥꯁꯨ, ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯠꯂꯣ, ꯆꯥꯛꯇꯣ ꯅꯣꯡꯃ ꯐꯖꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯥꯔꯤ, ꯊꯦꯝꯕ, ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕ ꯄꯥꯔꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯑꯝꯇ ꯉꯥꯏꯈꯣꯅꯦ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗꯅꯦ ꯑꯀꯤꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯎꯏꯉꯣ꯫ ꯊꯦꯝꯕꯨꯡꯅ, ꯑꯁ ꯌꯥꯏꯌꯦꯕꯣ, ꯅꯪꯁꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯍꯦꯛ ꯆꯞ ꯃꯥꯟꯅꯗꯅꯕ ꯃꯪꯒꯤ ꯋꯥꯕꯨ ꯋꯥ ꯍꯦꯛ ꯇꯧꯔꯗꯅ꯫ ꯚꯥꯏ ꯑꯗꯨꯗ ꯅꯠꯇꯦꯃꯦ, ꯉꯔꯥꯡ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯅꯦ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡꯗꯨꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯦ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯦꯜꯂꯒ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯏꯌꯦ꯫ ꯊꯦꯝꯕꯨꯡ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏ ꯇꯤꯟꯕꯨ ꯊꯥꯖꯗꯕꯅꯤꯅ ꯊꯦꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯚꯨꯠ ꯂꯥꯏꯅꯣ? ꯑꯩꯗꯤ ꯐꯥꯒꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯤ, ꯊꯣꯛꯂꯛꯑꯣ ꯌꯥꯗꯕꯒꯤ ꯋꯥꯅꯤ꯫ ꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯇꯤꯟ ꯊꯥꯖꯗꯕꯗꯣ ꯇꯧꯅꯨ, ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯥꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯅꯤꯅꯦ ꯍꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯪꯅꯕ ꯈꯨꯟꯗꯨꯒꯤ ꯂꯝꯄꯥꯛ ꯌꯧꯔꯗꯨꯅ ꯁꯥꯟꯅꯔꯤꯕ ꯕꯣꯜ ꯑꯗꯨ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯇꯨꯡꯗ ꯊꯦꯝꯕ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯀꯥꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯃꯥꯏ ꯑꯗꯨ ꯊꯦꯝꯕꯗ ꯌꯦꯡꯂꯛꯄꯗꯗꯤ ꯊꯦꯝꯕ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ,
ए कहीं तौरीसीना सनरीब बॉल येंगदना नाकंदग ओंथोलग येंगलरेसीना ओए कहीं नंना तौरीदुबो सनरीब बॉल येंगदना नंना दुक याना थवाई ताना येंगलिदुबो थेमबना अस अंगता ngaikhuwa ए ngaikhuga haine thembungna karan tawraga amu hairei as yareba asidi pat satpi tharo thama nateko nangumba khoimunaga tungluba yaba nate themba mahagumba ningthi jabi leirangdi tungda amuk thingnani haba ai thajadre sontharamba khoimu yahakki samu pangalase ningthi jarabi leirang mahakki lahi tabu thaklabadi pukningi ithak ipo irik naine silakadabaga malingo irik naine silisha laijegi sanao thambagbu urubadegi pukning kaina penja ganido asumaina hairei parina o yarise nangna khoida jariba sakhim bilairangse madi laije ising busoktuna sana sangai mayumda hanjaikishaniko thembasu hoine asi haiduna pari thembung makhoi animak thembana makhut chingduna tholagle parina themba aiji haiba ngamleko nang haige su adum haijo thembung su adum mangai parina haibagum bai aisu haiba ngamleko asi hairei themba sauraduna haire yare tokwa asi hairam laga themba laije lembigi manakta tapna sangsinkhre somdana pari thembung makhoi anina masimisa sanana haid haigi dorine nupi sidasu kaugi dore asi haiduna yingduna leiri somdana thembasu nupi duda kaurei icha oicha tarabadi amukta dingai bikhoba laijing lembi chatlambadagi khongthang adu chapleptuna tungda kaurliba lamlanba mahaksibo kanabu oriba jano haiduna tunglomda mamaidu tapna laithulei themba laijing lembigi nuja chenglo saktamu ubada pangau he ngauduna leikhre laijing lembi ibung kai haibigadaba asumna hairei thembadi laijing lembina haribadu tadaba makai matang sida ani suba episode losinjare mathangda last episode oina mayanggi mafamda athubu matamda khudol tamjana ba honajagi